The Funeral Movie asi hek hobaga Lee Chun Kobi nupi ama grocery shop ta thabak tobi ama aikhoina uba fangi. Nupi asigi phone da call ama laklami. Adubu nupi asina paikhatluba matamdadi kana amatana hoi mai karisu hairiklamde. Masigi matungdadi mangonda angak pathawdok kaya ama thokpa horaklami. Tanja asida mathaglomdagi karigumba khonjal khara taraklami. Aduga ka aduda leiriba thong adusu masa matomta hangdokcharaklami. Mafam marang khangda nakalda leiramba pochei pumnamaksu lengba taba horaklami. Lee Chun angakpa amaga loinana mathakta tapna kakhatlami. Mana mathak hek yaubaga thalamliba mai pumba amungmut amungan tawraklami. Amuk ngaglagliba maingan aduda yamna kiningai oiba aikhoi miyoibagi sabangumna tawba mami ama urami. Aduga mai adusu tanja aduda mapung fana mutkirami. Adubu mana pairiba phone adudagi torch adu yamna thuna thanduna ngasai mana ukiba mami adu kadaida lege haiduna yenglamki. Amadi magi masada asum kijaba henjilaklami. Aikhoina uri nupi asigi tunglomda yamna kiningai oiba khutsa amana Lee Chun tamna lamlakpagi saktam asi. Tanja asida Lee Chun khangprek khangna mikap thoraklami. Haibadi ngasai makai uriba pumnamak asi magi mang oiramle. Masigi matung Lee Chun na machanupi ga loinana pot delivery tawba chatlami. Machanupi asigi mamingna Jiao kawi. Numit sima mama macha delivery tawba chatlami. Aduga numidangi matamda delivery tawba yum amada chatpa matamda Jiao mathanta mapanda mamabu thokpa ngairami. Jiao na mamabu ngaina astumna leiringai nakan haibadi amamba marak aduda ganagumba ama lepagi mami taba uramki. Jiao na yengba changluba matamdadi kanasu mafam aduda leiramde. Adubu yamna ngaglibadi ikhang haudana Jiao bu thawai amana faramki. Amadi Jiao da munna yengaga leirami. Jiao adu kijabana mafam adudagi chenkhirami. Jiao gi mamana thoklakpa matamdadi machanupi adu mafam aduda leiramdre. Lee Chun na asumna koina yenglakpa matamdadi mamana machanupi adu laptakna chaliba adu urami. Khonglei thuna machanupi adu putanaraklami. Maduda mamana machanupi bu chatliba adudagi khamna bu honarami. Machanupi na mamada hairaklami. Aingonda kanagumba miyoi amana inarakpa male hairaklami. Maduda mamana amamba jagasing aduda koyeng yenglami. Adubu kanam amata leiramde. Maduda mamana machanupi adubu chingduna mafam adudagi chatnaba haiduna hairami. Masidagi mabanigi marakta khatnaba haibado thoglami. Aduga mama macha ani asigi marakta yamna phaba mari leite haiba aikhoina khangba ngami. Masigi numidang asidagi Jiaogi mabu adu naba horaglami. Haibadi Jiaogi kidney asi pharamde. Masina maram oiraga mahak asi hidak kaya amachaduna hinglibani. Mamana machanupigi manakta laktuna machanupina nariba adu yingsinbiduna magi nomagi changgadaba guli adu pijarami. Makhoi imungi condition asi Jiaona kidney gi laina narakpadagi yamna kham thengna lairaba haibado oiraklami. Machanupigi damak Lee Chun awaba pumba tungoinana numidangi matamdasu thabak mayam ama tawrami. Hairiba thabak adugi mahakpu tanthoraklami. Maramdi mana ayuk nungthilgi matamda waba hemanbana nongma mahak wamanduna tumlubadagini. Aduga asomdana Jiaogi doctor na Jiao asi kidney athubi matamda transplant tawdrabadi kuina hingba oithoklaroi haina hairaklami. Adubu Lee Chundi transplant tawbada changadawriba paisa adu leitabana yamna matha saba haiba ado oirami. Nongma nungdang ama Lee Chun na call ama laglami. Call tawragliba miyoi asi Lee Chun gi kazini mamingna Di kawi. Di na hairaklami. Makhoigi mapu adu sire. Magi poloiba adu lagnaba haina hairaklami. Lee Chun asi magi mapuga yamna close oibana maram oiraga thengthaba tawdana machanupi adu puduna chatnaba tawrami. Adubu Jiao ding asi fauba magi mapu adu hingi haiba khanglamde. Masina maram oiraga mama macha adu amu ningai sangdanaba hauraknaraklami. Mama macha adubu Di na lawba laklami. Di na Lee Chun gi leifam adu thiraga mapu leitabagi pau adu pirakpani.
Maramdi Lijunbu mapu adugi aroiba mathau mangam adu yamna yahoninglami. Dina mapu asi sibagi poloibagi thabak pumnama mana responsibility lorami. Yang kuina gari adu thauraba tungda makhoi ahum adu yamna chauba yum amada yauraklami. Lijun amadi jaw poloifam aduda yaurakpa matamda laitin khoiramduna leiramki. Mafam aduda Lijungi mama Jane magi baba Kai magi mayamba Jun aduga magi mache huwa thingnarami. Aduga master haibadi laitin adubu pangthoi iba nupa adugasu thingnarami. Lijun amadi jaw makhoigi mapot machei thanamnaba haiduna chatlami. Yum manung aduda hek changbaga makhoigi lai laga thamba jaga adudagi tablet ama taraglami. Tablet adu mana hanagi mafamda thamge haiduna changluba matamda tablet aduda wahai kaya ama haktuna leirami. Wahai mayam adugi marakta wahai amadi ina haktuna leirami. Ina haktuna leiramliba wahai adu haikha haina hakami. Madu ubada Lijun adu pakhatlami. Somdana jaw adu chawraba yum aduda koichat chattuna leirami. Maramdi mahak ngasi faubada mafum asi amuk fauba udri khangdri. Masigi matungda Lijun laktuna machanupibu puraktuna magna angang oiringai matamda leirakpa ka aduda puduna laglami. Ka aduda ngaihak leibaga magi mamangi punsida haukiba wari kaya amasu ningsingba horaklami. Lijungi haukiba punsida amuk lagli. Lijun nongmanungdang athengba amada yum adudagi thoklaklami. Adubu tanja aduda magi mapana mabu farami. Lijun maning tamba punsi magi wakhalda awaba wakhal amata khanda nungaiba wakhal khaktak aduma khanduna leiba pamlami. Magi personality aduga makhoigi imung asigadi yamna chanaramde. Tasengna hairabada makhoigi imungi miyoi singa magagi marakta nungaiba mari leiramde. Hairiba sing asi Lijunna magi presenda aduma khanduna leirami. Numidangi athingba matamda jaw magi mapot machei lonsinduna leirami. Mana asumna leiringai ka adugi mapanda mi kharana wa ngangna batarami. Maduda jawna mapan thoktuna yingluba matamdadi kanasu mapan aduda leiramdre. Jawna asumna leiringai magi nakongda kanagumba kharana murum sonduna tanaraglami. Aduga magi kadagisu karigumba makhol khara tarakba aduda mana magi kada changduna yingluba matamdadi kanasu leiramde. Jaw Chingnarap tawna pamung makhada yingluba matamdadi makhong amuba ama leptuna leiba adu urami. Jaw phat lepkhatuna amuk yengi. Lepkhatuna yingluba matam asidadi kanasu leiramdre. Amuk pakhatuna yinglami. Handak yingluba asidadi makhong adu magi manakta naksilakpakum tawrami. Madu ubada jaw kizabana kachin amada chensilami. Jawna magi beg adu paikhatluba matamda thawai amana magi makhut adu chingakpagi mami taraga leirami. Jawgi ayakpa khonjel adu Lijunna tarakpadagi machanupigi manak tamna chilaklami. Lijunna magi machanupigi makhutta yingluba matamda ngasai takhiba mami adu mangkhirami. Aduga magi beg adu check tawba matamda karisu amata yauramde. Masidagi Lijunna machanupina haijinbani haina khalami. Ngaihak leibaga Kai Lijun unaba laglami. Kaina nang mafam asida karigi amu laglibano haina hanglaklami. Haibadi makhoi family gi miyoi singna Lijun asi mapu thauram asida yauhanba pamlamde. Matang asida aikhoina khangi Lijun amadi Kai makhoi ani asi angang oiringai matamdagi yanade. Makhoi ani thengnaba khudingi aduma khaknei sungya yanaramde. Aduna Kaina Lijunbu yum asidagi hankhina bahairami. Adubu Lijunna numit 8 faubadi laitingi mathau mangam pangthokpa asi loidri fauba leigini haina hairaklami. Thaidadi makhoigi funeral pangthokpa asi numit 8 ni changi. Mathangi sinda ayuki matamda jawna hogalakpa kanda yum aduda mi kanasu leiramde. Maduda jawna chatlaga mamada hairami. Matang asida Lijunda magi mapuna mangonda gift oina piramba clock ama hangduna hotnabaraga leirami. Aduga mama macha funeral yauba chatlami. Mafam aduda disu thengnarami. Maduda dina makhoigi imungi miyoi singpula master priest ka
ꯃꯈꯣꯏꯁꯤꯡ ꯄꯨꯝꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯤꯆꯨꯟꯅ ꯃꯥꯒꯤ ꯃꯄꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯂꯤꯆꯨꯟ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯗꯤ ꯑꯃꯗꯤ ꯖꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯍꯧꯏ꯫ ꯖꯥꯎ ꯑꯁꯤ ꯗꯥꯟꯁ ꯇꯧꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯅ ꯀꯤꯗꯅꯤ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯟꯁ ꯇꯧꯕ ꯑꯗꯨ ꯌꯥꯎꯍꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯗꯤꯅ ꯐꯖꯅ ꯖꯥꯎꯕꯨ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯤꯆꯨꯟꯅ ꯃꯄꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯁꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯆꯨꯟ ꯑꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯕꯔꯊꯗꯦ ꯑꯣꯏꯔꯒ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯕꯔꯊꯗꯦ ꯇꯧꯕꯤꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯀꯦꯛ ꯀꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯒꯤꯐꯠ ꯑꯣꯏꯅ ꯀ꯭ꯂꯣꯛꯇꯨꯒꯤ ꯁꯣ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯁꯤꯡ ꯂꯤꯆꯨꯟ ꯀꯞꯆꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯤꯆꯨꯟꯅ ꯖꯥꯎ ꯄꯨꯗꯨꯅ ꯂꯟꯆ ꯆꯥꯕ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯃꯨꯛ ꯈꯟꯅꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯖꯥꯎ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨ ꯃꯥꯅ ꯄꯨꯊꯣꯛꯑꯒ ꯄꯤꯔꯝꯃꯤ꯫ ꯄꯩꯁꯥ ꯑꯁꯤ ꯖꯥꯎꯅ ꯗꯤꯗꯒꯤ ꯂꯧꯕꯅꯤ꯫ ꯃꯁꯤꯗ ꯂꯤꯆꯨꯟꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯅꯥꯀꯟꯗ ꯅꯨꯄꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯆꯨꯟꯒꯤ ꯏꯃꯨꯡꯒꯤꯅꯤ, ꯃꯗꯨ ꯂꯤꯆꯨꯟꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯕꯨꯠ ꯇꯝꯅꯔꯤꯕꯅꯣ ꯑꯃꯗꯤ ꯃꯄꯨ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯗꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯤꯆꯨꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯐ꯭ꯌꯨꯅꯔꯦꯜ ꯅꯨꯃꯤꯠ 8ꯅꯤ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯤꯆꯨꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯖꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯐ꯭ꯌꯨꯅꯔꯦꯜꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯤꯆꯨꯟꯒꯤ ꯃꯆꯦ ꯍꯨꯋꯥ ꯃꯅꯤꯡꯂꯣꯝꯗ ꯐꯝꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯨꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯣꯡꯃꯇ ꯅꯄꯨ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯂꯥꯛꯇꯦ, ꯁꯤꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯏ꯫ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯁꯤ ꯅꯪꯅ ꯄꯥꯝꯕꯗꯒꯤ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯔꯦꯌꯔ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯕ ꯁꯣꯏꯕ ꯑꯃ ꯌꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯇꯧꯅꯕ ꯄ꯭ꯔꯦꯌꯔ ꯑꯗꯨꯒꯗꯤ ꯃꯥꯟꯅꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯤꯆꯨꯟ ꯃꯆꯥ ꯅꯨꯄꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯠꯂꯒ ꯆꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯏꯃꯨꯡꯅ ꯌꯨꯝꯗ ꯆꯥꯕ ꯌꯥꯗꯕꯒꯤꯅꯤ꯫ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯂꯤꯆꯨꯟ ꯃꯆꯥꯅꯨꯄꯤꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯈꯖꯤꯛꯇꯪ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯥꯅ ꯃꯆꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯇꯨꯅ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯨꯋꯥ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯨꯋꯥꯅ ꯃꯄꯥꯗ ꯁꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯖꯥꯎ ꯐ꯭ꯌꯨꯅꯔꯦꯜꯗ ꯁꯤꯖꯤꯟꯅꯅꯕ ꯄꯦꯄꯔ ꯑꯃ ꯂꯣꯇꯁ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯥꯎ ꯆꯦꯟꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯖꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯀꯤ ꯑꯈꯪꯕ ꯇꯧꯕꯤꯔꯛꯀꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯖꯥꯎ ꯃꯥꯒꯤ ꯃꯁꯥꯗ ꯃꯈꯣꯏꯒꯤ ꯃꯄꯨꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯨꯝ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯄꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯞꯄꯤꯕ ꯑꯗꯨꯗꯒꯤ ꯐꯤ ꯑꯃ ꯀꯦꯜꯂꯒ ꯂꯩꯔꯝꯃꯤ, ꯃꯗꯨ ꯃꯥꯅ ꯊꯥꯡꯒꯠꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯅꯝꯃꯤ꯫ ꯍꯦꯛ ꯊꯝꯕꯒ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯖꯥꯎꯅ ꯃꯄꯨꯒꯤ ꯊꯋꯥꯏꯅ ꯃꯉꯣꯟꯗ ꯁꯥꯟꯅꯕ ꯃꯥꯟꯕꯗꯒꯤ ꯃꯄꯨꯗ ꯈꯨꯔꯨꯝꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯤꯍꯜꯂꯛꯄ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯨꯞꯁꯤꯟꯕꯗꯒꯤ ꯊꯋꯥꯏ ꯑꯃꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯗ ꯐꯤ ꯑꯗꯨꯅ ꯀꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯖꯥꯎ ꯑꯗꯨ ꯀꯤꯖꯕꯅ ꯀꯥ ꯑꯗꯨꯗꯒꯤ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕꯅ ꯃꯥꯅ ꯀꯥ ꯑꯁꯤꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯦꯟꯊꯣꯛꯂꯛꯕꯁꯨ ꯃꯄꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯃꯛ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯀꯥ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ ꯖꯥꯎ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯈꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯀꯥ ꯑꯗꯨꯗ ꯘꯤ ꯆꯪꯂꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯅꯣꯔꯃꯦꯜ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯃꯥꯅ ꯖꯥꯎꯕꯨ ꯇꯨꯝꯕ ꯁꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯆꯨꯟꯒꯤ ꯃꯃꯥ ꯂꯥꯛꯇꯨꯅ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯇꯧꯈꯤꯕ ꯊꯧꯗꯣꯛ, ꯍꯥꯏꯕꯗꯤ ꯃꯆꯥꯒꯤ ꯆꯥꯅꯕ ꯈꯖꯤꯛꯇꯪ ꯂꯧꯕ ꯂꯥꯛꯄꯗ ꯊꯤꯅ ꯆꯩꯔꯒ ꯊꯥꯗꯣꯔꯛꯄ ꯑꯗꯨ ꯃꯃꯥꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯑꯆꯥ ꯑꯊꯛ ꯄꯨꯔꯒꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯔꯕ ꯇꯨꯡꯗ ꯃꯃꯥꯅ ꯂꯤꯆꯨꯟꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯃꯁꯤꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯑꯁꯤ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯆꯨꯟꯅꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛ ꯑꯁꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯑꯃ ꯍꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯄꯥꯡꯊꯣꯛꯄ ꯃꯥꯁꯇꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯇꯧꯐꯝ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯃꯥꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯤꯆꯨꯟ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅ ꯇꯨꯝꯃꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯄꯒꯤꯅꯤ꯫ ꯃꯥꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯈꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯝꯅ ꯑꯁꯨꯝ ꯂꯥꯞꯄꯗ ꯁ꯭ꯇꯣꯔꯦꯖ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯁ꯭ꯇꯣꯔꯦꯖ ꯔꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯜ ꯈꯔ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯆꯨꯟꯅ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯣꯇꯣ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯃꯥꯅ ꯐꯣꯇೋ ꯑꯁꯤꯕꯨ ꯀꯥꯞꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯣꯇꯣ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯣꯇꯣ ꯑꯁꯤ ꯀꯥꯞꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯆꯨꯟꯅ ꯐꯣꯇꯣ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯤꯆꯨꯟꯒꯤ ꯃꯄꯥ ꯑꯗꯨ ꯂꯦꯡꯕꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯛꯇꯝꯗ ꯂꯤꯆꯨꯟ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯤꯆꯨꯟꯅ ꯄꯥꯏꯔꯤꯕ ꯐꯣꯇೋ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯩꯃꯥꯏꯊꯛꯇ ꯊꯥꯗꯈꯤ꯫ ꯐꯣꯇೋ ꯑꯗꯨꯒꯤ ꯐ꯭ꯔꯦꯝ ꯑꯗꯨꯁꯨ ꯃꯩ ꯀꯌꯥ ꯊꯣꯛꯅ ꯆꯦꯛꯈꯥꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯤꯆꯨꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯝꯈꯤ꯫ ꯑꯁꯣꯝꯗꯅ ꯖꯤꯌꯥꯎ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤ ꯐꯩꯖꯨꯞ ꯑꯗꯨ ꯍꯨꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏ ꯖꯤꯌꯥꯎ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯥ ꯑꯗꯨꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯎꯄꯨ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯆꯔꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯤꯆꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯆꯦꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯆꯨꯟ ꯌꯣꯠꯀꯤ ꯑꯁꯥꯡꯕ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯆꯨꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯝꯈꯤ ꯑꯃꯗꯤ ꯃꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯤꯆꯨꯟꯅ ꯌꯨꯝꯗꯩ ꯆꯦꯟꯊꯣꯔꯛꯇꯨꯅ ꯖꯪꯒꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯆꯦꯜꯂꯛꯂꯒ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯎ ꯑꯃꯗ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎ ꯑꯗꯨ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯖꯤꯌꯥꯎꯅ ꯃꯥꯒꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯎꯄꯨ ꯑꯗꯨꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯋꯥꯏ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯂꯤ ꯃꯃꯥ ꯃꯆꯥꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯁꯇꯔ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯂꯤꯆꯨꯟ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯃꯗꯤ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯌꯥꯝ ꯑꯃꯅ ꯃꯕꯥꯅꯤꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯐꯃꯨꯡ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯕꯨꯠ ꯑꯃ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯀꯨꯝꯊꯔꯛꯂꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯨꯁꯨꯛ ꯃꯨꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯗꯨ ꯂꯤꯆꯨꯟꯒꯤ ꯀꯥ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯀꯥꯔꯗꯨꯅ ꯆꯣꯡꯐꯟ ꯁꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯆꯨꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯖꯤꯌꯥꯎ ꯂꯩꯔꯝꯗ꯭ꯔꯦ꯫ ꯖꯤꯌꯥꯎꯒꯤ ꯃꯍꯨꯠꯇ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯊꯋꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯆꯨꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯤꯆꯨꯟꯅ ꯃꯪꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯪꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯎꯏ ꯍꯥꯏꯅ꯫ ꯃꯁꯤꯗꯒꯤ ꯂꯤꯆꯨꯟꯅ ꯐꯨꯅꯔꯦꯜ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯆꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯄꯨꯗꯨꯅ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯨꯋꯥ ꯂꯤꯆꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯈꯛꯇ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ? ꯑꯩ ꯈꯪꯉꯤ ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤꯕꯨ ꯄꯥꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯪꯕꯨ ꯌꯥꯗꯦ꯫ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯋꯥ ꯈꯔ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯂꯤꯆꯨꯟꯅ ꯃꯥ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫
Asomdana Jiauna mandir amada chatlaga lai khurumi. Aduga mana isor aduda mabu thuna sihanbi mahaki mama adu nungaine hingnaba haiduna nijerami. Jiauna lagliba mandir adugi lainingba amana Jiauna niriba borsing adu taduna lerami. Lainingba aduna Jiaugi pukningbu themjinbiduna magi horoscope yengbirami. Madu yengba kanda Jiaugi imungda karigumba posak ama hubigadawre haiba khanglami. Ngaihak leibaga Lichun su laklami. Mafam aduda lai seba tauba nupa aduna ngasi numidang si nabani mafam asida leikro hairaklami. Adubu Lichunna machanupi adu puraga mafam adudagi laklami. Mayum chatnaba haiduna mabani tholaklami. Makhoina lakba lambida digi dukanda khamlami. Aduga dida Jiauna chatlukhige haiba changlaklami. Adubu dina Lichun hoigi haukraba imung adugi wari adu Jiauda liraklami. Lichun magi mapu khakta nusirami. Magi mama mapan yamna strict yamna oimanbana yum aduda leiba ngamaktabadagi yum adu thadokduna chatki. Hauji fawba ma yum asida lakchi. Mana hauji lagliba asidi magi mapu adu mana yamna nusibana maram oiraga funeral adu yawba lagliba. Maduna mabani funeral asi loidri fawba yum asi thadokduna chatloidabani hairaklami. Digi wafum adu tabadagi Jiauna numit asigi numidang amaga lainaba haiduna khalaklami. Ngasigi numit asina funeral asi loiba numitni. Mana mamadu fazana themjilaga yum aduda amu halaklami. Prayer gi matam yauraklami. Prayer adu tawdringai mangoinana dina Jiauda kaino khangdaba mahi ama pithaklami. Aroiba numit asigi prayer asi Lichun gi family gi miyoi amata laklamde. Shubna tangi master adu tang laklami. Prayer adu tauba hauраklami. Aduga ngaihak leibaga Jiau adu makok ngauraklami. Masidagi aikhoina khangba ngami. Madudi mana ngasai thakkiba adu karigumba posak ama yansilaba posak amani hai. Lichunna asomda prayer tauba yaunaba haiduna makhoigi imung manung adubu kauba laklami. Lichunna lakpada makhoigi imungi miyoising adu yamna ngangningai oiba mawongda dining table amada famduna lerami. Lichunna prayer taunaba la'o haina hairuba matamda makhoigi family gi miyoi pumnamak akiba fanglaba thawai amagi saktam loina olakhi. Uriba matau adu adukki matik Lichundi kiramki. Akiba fanglaba thawai sing aduna nang yum asi thadokduna chatkro haina hairaklami. Asumna leiringai tanja asida di su laklami. Di hek lakpaga makhoi loina mangkhirami. Dina Lichungi pukningbu fazinduna phathabiduna funeral tofum aduda puduna laklami. Makhoi anina lakpa matamda dina thauri ama puthoraktuna Lichungi khauri charam laksinduna chingsinduna puduna laklami. Views mayam matang asidagi aikhoina khangba ngamle. Madudi movie asigi hek hobadagi oiriba villain asi di oiduna leiramle. Lichunna gyan tarakpa matamda jungle amada leirami. Aduga haikha pambi amagi makhada leirami. Lichunna mayek sengna uri amuk fawba mangda fawba mangludraba mawongda u aduda magi imung manung loina thauri yanduna leirami. Masi pumnama asi atay kanana sunatte dina makhoigi imung manungbu loina hatokhrabani. Lichunna haurakpadagi hauna leiminaragiba makhoigi imungi miyoising adu thawai ngakta oirami. Masi pumnama asi di amadi master makhoi anina punduna plan tawbo oirami. Masterna makhoi imungi thawai sing adu phajinduna ngasi fawba thamlagli. Maramdi Lichun mama macha adu mafam asidagi chatkidanaba mabani bu apangba siraga thamba oirami. Movie asigi hek haurakpadagi hauna makhoigi imungi miyoi pumnamakna mahakpu yum asibu thadokduna chatkinaba haiduna yamna kanna hotnaduna lakhibani. Masterna makhoibu fazilaga thamli. Lichunsu makhoina tariba awaba asi nangdanabagi-damakta mafam asidagi chatkinaba haiduna tawribani. Lichun kappa hauraklami ngaihak leibaga di laklami. Makhoigi mapugi property asi Lichun Jiau khakta ngairabanina mabanina oihauragani. Maram asina dina mabanisu hatpa pamlami. Dina Lichunbu fuba hauraklami. Masidagi Lichunna hairaklami. Aikhoigi leiriba property pumnama nang oijaro. Jiau ibanibu yumda chalhanbiyo haiduna hairami. Lichunna asingba pumnamaksing adu loina khangbana maram oiraga mabu amuk hingna thadokpa haiba asi afaba amu oiroi khanbana mabu hatoknaba haiduna dina warib lawki. Asomdana masterna Jiaubu gyan mangnabu guli ama pijarami. Aduga Lichun aduna makhauri charamda thauri kisinduna
ꯎ ꯑꯗꯨꯗ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯤꯆꯨꯟꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯃꯄꯥ ꯀꯥꯏꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯂꯤꯆꯨꯟꯅ ꯌꯨꯝ ꯑꯗꯨꯕꯨ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯥꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯤꯆꯨꯟꯅ ꯆꯠꯄ ꯇꯧꯕ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯐꯅ ꯌꯥꯝꯅ ꯁꯥꯊꯤꯔꯒꯁꯨ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯁꯦꯡꯖꯔꯝꯃꯤ꯫ ꯀꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯤꯆꯨꯟꯕꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯂꯤꯆꯨꯟꯅ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯗꯤ ꯑꯃꯨꯛ ꯂꯥꯛꯂꯒ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯤꯆꯨꯟꯒꯤ ꯏꯃꯨꯡꯁꯤꯡ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ, ꯑꯟꯍꯣꯂꯤ ꯑꯣꯏꯕ ꯊꯥꯡꯅꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯁꯇꯔꯅ ꯔꯤꯆꯨꯑꯦꯜ ꯇꯧꯕ ꯍꯧꯔꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯑꯗꯨꯒ ꯗꯤꯅ ꯃꯃꯥ ꯑꯗꯨꯕꯨꯁꯨ ꯑꯃꯨꯛ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯗꯤ ꯂꯤꯆꯨꯟꯂꯣꯝꯗ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯒ꯭ꯔꯥꯟꯗꯐꯥꯗꯔ ꯀ꯭ꯂꯣꯛ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯟ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯂꯤꯆꯨꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯝꯃꯤ ꯑꯗꯨꯒ ꯃꯥꯁꯇꯔ ꯑꯗꯨꯁꯨ ꯃꯈꯣꯟ ꯑꯗꯨꯅ ꯔꯤꯆꯨꯑꯦꯜ ꯑꯗꯨꯕꯨ ꯇꯧꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯈꯨꯝꯒꯠꯅꯕ ꯇꯧꯔꯤꯉꯩ ꯈꯣꯡꯒꯤ ꯈꯣꯡꯁꯥ ꯃꯔꯤ ꯑꯃꯅ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯇꯔꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯄꯨꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯄꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯑꯗꯨ ꯂꯦꯞꯅꯕ ꯍꯥꯏꯗꯨꯅ ꯃꯥꯁꯇꯔꯅ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤꯕ ꯈꯣꯡꯒꯨꯜ ꯃꯃꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯈꯣꯡꯒꯨꯜ ꯑꯗꯨꯅ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯊꯝꯂꯝꯂꯤꯕ ꯃꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯥꯁꯇꯔꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯇꯣꯔꯆ ꯊꯥꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯍꯟꯖꯤन ꯍꯟꯖꯤन ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯣꯡꯗꯨꯅ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯁꯇꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯥꯁꯇꯔ ꯃꯁꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯃꯄꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯇꯔ ꯑꯗꯨꯕꯨ ꯃꯄꯨ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯗꯤꯅ ꯃꯄꯥ ꯀꯥꯏ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯤꯆꯨꯟꯅ ꯉꯥꯛꯊꯣꯛꯇꯨꯅ ꯃꯕꯥꯅꯤ ꯃꯨꯛꯅꯔꯝꯃꯤ ꯑꯗꯨꯒ ꯂꯤꯆꯨꯟꯅ ꯅꯨꯡ ꯑꯃꯗ ꯄꯥꯏꯗꯨꯅ ꯗꯤꯒꯤ ꯃꯀꯣꯛꯇ ꯊꯣꯝꯃꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯥꯏꯅ ꯃꯆꯥꯅꯨꯄꯤ ꯂꯤꯆꯨꯟꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯊꯥꯡ ꯑꯗꯨꯅ ꯀꯥꯏꯒꯤ ꯃꯁꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯁꯣꯛꯎꯕꯒꯤꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯥꯎ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯄꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯎꯔꯝꯃꯤ꯫ ꯖꯥꯎꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯉꯣꯟꯗ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯨꯝꯂꯣꯝꯗ ꯂꯩꯔꯤꯉꯩ ꯎꯈꯤꯕ ꯊꯋꯥꯏ ꯑꯗꯨ ꯃꯄꯨꯅꯤ ꯍꯥꯏꯕ꯫ ꯃꯄꯨ ꯑꯗꯨ ꯁꯥꯟꯇꯤ ꯐꯪꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯐꯣꯇꯣ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯐꯤꯅꯔꯦꯜ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯖꯥꯎꯅ ꯈꯟꯕꯗ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯗꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯗꯤꯅ ꯂꯤꯆꯨꯟꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯖꯪꯒꯜ ꯑꯗꯨꯗ ꯊꯝꯂꯝꯂꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯗꯤ ꯑꯃꯨꯛ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯖꯥꯎꯕꯨꯁꯨ ꯍꯥꯠꯇꯣꯛꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯗꯤ ꯃꯥꯒꯤ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯤꯆꯨꯟ ꯑꯃꯗꯤ ꯖꯥꯎ ꯃꯕꯥꯅꯤ ꯑꯃꯠꯇ ꯎꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯞꯇꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯄꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯗꯤꯒꯤ ꯊꯋꯥꯏꯁꯨ ꯂꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯂꯤꯆꯨꯟ ꯑꯃꯗꯤ ꯖꯥꯎ ꯃꯕꯥꯅꯤ ꯑꯗꯨ ꯌꯥꯎꯕ ꯊꯦꯡꯅꯔꯝꯈꯤ꯫ ꯂꯤꯆꯨꯟꯗꯤ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯥꯎꯒꯤꯗꯤ ꯃꯤꯍꯨꯜ ꯂꯩꯔꯝꯃꯤ꯫ ꯖꯥꯎꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕꯒ ꯖꯥꯎ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯈꯪꯕꯗ ꯃꯃꯥꯒꯤ ꯀꯤꯗꯅꯤ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯆꯨꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯋꯥꯏ ꯃꯌꯥꯝ ꯑꯃꯗꯤ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯗꯨꯗꯒꯤ ꯀꯟꯕꯤꯔꯝꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗꯗꯤ ꯂꯤꯆꯨꯟꯒꯤ ꯊꯋꯥꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯖꯕ ꯂꯥꯛꯆꯔꯝꯃꯤ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯖꯥꯎꯅꯗꯤ ꯃꯃꯥꯕꯨ ꯎꯖꯕ ꯐꯪꯖꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫